ꯃꯣꯏꯅ ꯉꯥꯡꯉꯤꯁꯦ ꯍꯥꯟꯅꯉꯩ ꯉꯥꯡꯉꯤꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯥꯎꯗꯤ ꯌꯥꯝ ꯁꯥꯎꯒꯜꯂꯦꯀꯣ ꯁꯥꯎꯕꯗꯤ ꯌꯥꯝ ꯀꯜꯂꯦ ꯑꯗꯨ ꯁꯥꯎꯕꯁꯤ ꯌꯥꯝ ꯊꯨꯅ ꯐꯥꯒꯜꯂꯦ ꯀꯣ ꯅꯪꯁꯦ ꯌꯥꯅꯤꯡꯕ ꯃꯥꯜꯂꯦ ꯆꯨꯝꯅ ꯆꯨꯝꯕꯗ ꯆꯨꯝꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯉꯥꯛꯇꯪ ꯁꯥꯎꯕ ꯁꯥꯔꯅꯦꯕ ꯑꯉꯥꯡ ꯃꯆꯥ ꯃꯥꯜꯂꯦꯕ Hai ma'am, ngасꯤꯗꯤ ꯑꯩ ꯅꯨꯄꯤꯒ ꯑꯩ ꯅꯨꯄꯤꯒ ꯑꯃꯨꯛ ꯂꯥꯛꯑꯦ ngасꯤꯗꯤ ꯃꯇꯝ ꯀꯨꯏꯅꯁꯨ ꯂꯦꯞꯄꯨꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯔꯛꯄ ꯍꯥꯏꯗꯤ ꯁꯨꯝ ꯎꯅꯤꯡꯉꯦ ꯌꯥꯎꯗ ꯀꯨꯏꯔꯦ ꯍꯥꯏꯕꯗꯨꯗ ꯄꯨꯊꯣꯛꯆꯔꯛꯄꯅꯦ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯁꯤ ꯄꯨꯗꯤ ꯄꯨꯊꯣꯛꯅꯤꯡꯗꯕꯅꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯨꯝ ꯃꯌꯥꯝꯗ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯟꯕ ꯑꯣꯏꯅ ꯁꯤꯗꯩꯗꯤ ꯑꯃꯨꯛ ꯃꯊꯪꯗꯗꯤ ꯌꯥꯎꯔꯔꯣꯏꯗ ꯃꯊꯪꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯎꯔꯔꯣꯏ ꯃꯌꯥꯝꯅꯁꯨ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯕꯤꯔꯣ ꯉꯁꯤ ꯃꯊꯦꯜꯁꯤꯗꯤ ꯀꯣꯕꯤ ꯊꯝꯆꯦꯠ ꯍꯥꯏꯗꯣꯏꯅꯤ ꯀꯣꯕꯤ ꯐ꯭ꯂꯥꯋꯔꯗ ꯀꯣꯕꯤ ꯊꯝꯆꯦꯠ ꯁꯥ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯡꯖꯨ ꯀꯩꯕ ꯀꯣꯕꯤ ꯁꯤꯡꯖꯨꯅꯤ ꯀꯩ ꯕꯦꯊꯥꯎꯁ ꯍꯋꯥꯏꯖꯥꯔꯒ ꯃꯦꯠꯄ ꯑꯩꯈꯣꯏ ꯃꯔꯤꯡ ꯁ꯭ꯇꯥꯏꯜꯗ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯑꯃ ꯀꯣꯟꯅ ꯑꯃ ꯌꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯌꯥꯅꯕ ꯄ꯭ꯔꯦꯌꯔ ꯍꯥꯟꯅ ꯇꯧꯊꯣꯛꯑꯒꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯁꯤꯔꯒꯦ ꯆꯝꯐꯨꯠ ꯍꯥꯟꯅ ꯌꯦꯡꯒꯦ ꯆꯝꯄ꯭ꯔꯥ ꯆꯥꯈꯤꯕ ꯌꯥꯀꯨꯝ ꯃꯝꯇ ꯍꯥꯏꯔꯛꯑꯒꯦ ꯃꯌꯥꯝ ꯉꯁꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯆꯥꯒꯦ ꯋꯥꯔꯤ ꯍꯧꯔꯁꯤꯔꯥ ꯍꯧꯔꯛꯑꯣ ꯑꯩ ꯅꯨꯄꯥꯗ ꯑꯩ ꯀꯣꯏꯁꯟ ꯈꯔ ꯍꯪꯒꯦꯕꯀꯣ ꯀꯩ ꯀꯣꯏꯁꯟꯅꯣ ꯑꯩ ꯍꯪꯕ ꯀꯥꯟꯗ ꯑꯗꯨꯝ ꯈꯨꯝꯂꯛꯑꯣ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯒ ꯌꯨꯝ ꯄꯥꯜꯂꯦꯗꯅ ꯌꯥꯅꯔꯒ ꯄꯥꯜꯂꯤꯅꯦꯕ ꯆꯦꯜꯂꯛꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯂꯧꯕ ꯃꯇꯨꯡꯗꯅꯦ ꯅꯪꯅ ꯌꯥꯝ ꯀꯩ ꯍꯥꯏꯁꯤꯔ ꯑꯗꯨꯒꯤ ꯃꯑꯣꯡ ꯍꯥꯏꯁꯤꯔꯥ ꯑꯗꯨꯒꯤ ꯊꯕꯛ ꯍꯥꯏꯁꯤꯔꯥ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕꯗꯤ ꯍꯥꯏꯔꯣ ꯅꯪꯉꯣꯟꯗ ꯄꯥꯝꯗꯕ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯄꯥꯝꯗꯦ ꯍꯥꯏꯁꯤꯔꯥ ꯄꯦꯟꯗꯕꯗꯣ ꯄꯦꯟꯗꯕꯗꯤ ꯂꯩꯇꯦꯗ ꯂꯩꯇꯦꯗꯤ ꯑꯩ ꯌꯥꯅꯤꯡꯗꯕ ꯈꯔꯗꯤ ꯂꯩ ꯌꯥꯅꯤꯡꯗꯕ ꯍꯥꯏꯗꯤ ꯅꯣꯏꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯈꯣꯏꯅ ꯏꯄꯥ ꯈꯣꯏꯅ ꯏꯆꯟ ꯑꯣꯔ ꯑꯦꯅꯤ ꯑꯩꯒꯤ ꯑꯦꯜꯗꯔꯁ ꯍꯥꯏꯇꯥꯔꯦ ꯑꯍꯟꯅ ꯍꯥꯏꯕ ꯃꯇꯝꯗ ꯈꯤꯇꯪ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯃꯣꯏꯒꯤ ꯃꯥꯡꯗ ꯍꯦꯛ ꯌꯥꯅꯤꯡꯗꯕꯒꯤ ꯎꯠꯂꯨꯕ ꯅꯠꯇ꯭ꯔꯒ ꯌꯦꯁ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯎꯅꯤꯡꯕꯒꯨꯝꯕ ꯎꯠꯄꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦꯕ ꯅꯣꯏꯅ ꯎꯠꯄꯗꯣ ꯑꯩꯈꯣꯏꯅ ꯉꯥꯡꯅꯕꯅꯤꯗꯅ ꯑꯗꯣ ꯑꯍꯟꯅ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯏꯃꯥ ꯑꯩꯈꯣꯏꯅ ꯉꯥꯡꯉꯛꯄꯃꯇꯝꯗ ꯈꯨꯝꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯅꯤꯡꯗꯦ ꯑꯩ ꯈꯨꯝꯕ꯭ꯔꯥꯗꯣ
ꯈꯨꯝꯃꯤ ꯍꯥꯏꯕ ꯅꯠꯇꯦꯗ ꯈꯨꯝꯃꯛꯄꯗꯣ ꯑꯗꯨ ꯃꯇꯝꯗꯗꯤ ꯑꯩ ꯐꯠꯇꯦ ꯍꯥꯏꯅ ꯑꯗꯨ ꯈꯪꯅꯦꯅ ꯑꯗꯨ ꯃꯌꯥꯝꯗꯗꯤ ꯀꯟꯐ꯭ꯌꯨꯁ ꯂꯩꯔꯝꯗꯣꯏꯅꯦ ꯑꯩꯁꯨ ꯈꯨꯝꯒꯗꯧꯕ ꯈꯨꯝꯗꯦꯕꯀꯣ ꯈꯨꯝꯃꯛꯑꯗꯤ ꯀꯩꯒꯨꯝꯕ ꯌꯦꯁ ꯃꯤꯑꯣꯏꯕꯁꯤ ꯇꯝꯕ ꯉꯝꯗꯦꯕ ꯋꯥꯍꯩ ꯑꯃꯗ ꯁꯥꯎꯅꯕ ꯑꯗꯨ ꯁꯥꯎꯅꯤꯡꯉꯁꯨ ꯏꯃꯥ ꯑꯩꯈꯣꯏꯗꯗꯤ ꯆꯤꯟ ꯀꯥꯡꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯃꯌꯥꯝ ꯑꯩ ꯆꯍꯤ 2 ꯐꯥꯗꯕꯩꯀꯣ ꯅꯣꯡꯃꯗꯣ ꯑꯩ ꯏꯅꯦꯝꯕꯣꯛꯀ ꯑꯩ ꯆꯤꯟ ꯈꯨꯝꯅꯕ ꯂꯩꯔꯕ ꯍꯩꯇꯦ ꯑꯗꯨ ꯂꯩꯇꯦꯕ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯌꯥꯝ ꯀꯜꯂꯛꯆꯩ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯑꯩꯅꯒ ꯉꯥꯡꯉꯨꯕꯁꯦ ꯀꯟꯈꯠꯂꯦꯕ ꯍꯦꯛꯇ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯃꯣꯏ ꯅꯨꯡꯁꯤꯗ ꯑꯗꯨꯁꯨ ꯈꯪꯗꯦ ꯁꯤꯡꯖꯨ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯅꯁꯨ ꯄꯥꯜꯂꯦꯀꯣ ꯌꯨꯝꯁꯦ ꯏꯕꯥꯅꯤ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯦꯕꯀꯣ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯦ ꯑꯩ ꯋꯥꯈꯟꯗ ꯏꯅꯦꯝꯒ ꯏꯀꯨꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯑꯩꯁꯦ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯉꯥꯡꯉꯁꯨ ꯃꯣꯏꯅ ꯆꯩꯔꯁꯨ ꯑꯩ ꯈꯨꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇꯦꯕ ꯃꯣꯏꯅ ꯉꯥꯡꯉꯤꯁꯦ ꯐꯥꯅꯤꯡꯉꯤ ꯉꯥꯡꯉꯤꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯥꯎꯗꯤ ꯌꯥꯝ ꯁꯥꯎꯒꯜꯂꯦꯀꯣ ꯁꯥꯎꯕꯗꯤ ꯌꯥꯝ ꯀꯜꯂꯦ ꯑꯗꯨ ꯁꯥꯎꯕꯁꯦ ꯌꯥꯝ ꯊꯨꯅ ꯐꯥꯒꯜꯂꯦ ꯀꯣ ꯅꯪꯁꯦ ꯌꯥꯅꯤꯡꯗꯕ ꯃꯥꯜꯂꯦꯗ ꯆꯨꯝꯕꯗ ꯑꯩꯅ ꯆꯨꯝꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯁꯥꯎꯕ ꯁꯥꯔꯅꯦꯕ ꯑꯉꯥꯡ ꯃꯆꯥ ꯃꯥꯜꯂꯦꯕ ꯁꯥꯎꯕꯗꯗꯤ ꯃꯣꯏ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯁꯥꯎꯕ ꯌꯥꯝ ꯆꯝꯕ ꯌꯥꯝ ꯇꯞꯄꯅꯦ ꯑꯩꯅ ꯊꯦꯝꯕꯒꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯃ ꯍꯪ ꯇꯥꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯗꯕ ꯑꯗꯨꯒ ꯑꯄꯥꯝꯕ ꯍꯥꯏꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯗꯕꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯍꯧꯒꯠꯄ ꯌꯥꯝ ꯉꯟꯈ꯭ꯔꯦ ꯅꯍꯥꯟ ꯊꯦꯡꯕꯅꯦ ꯍꯧꯗꯣꯛꯄꯁꯦ ꯆꯥꯛ ꯃꯨꯟꯗ꯭ꯔꯤꯉꯩꯗ ꯍꯧꯗꯣꯛꯄ ꯍꯧꯔꯒ ꯆꯥꯛ ꯃꯨꯟꯕ ꯐꯥꯎ ꯃꯥ ꯍꯧꯒꯠꯂꯣꯏꯕ ꯑꯗꯨꯗ ꯌꯥꯅꯤꯡꯗꯦꯕꯀꯣ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯔꯕꯅꯦꯕ ꯄꯥꯈꯪ ꯅꯠꯇ꯭ꯔꯦꯕ ꯄꯥꯈꯪ ꯑꯣꯏꯔꯀꯥꯟꯗꯗꯤ ꯊꯦꯡꯉꯁꯨ ꯀꯩꯝ ꯀꯥꯏꯗꯦꯕ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯊꯦꯡꯉꯒ ꯑꯩ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯕꯅ ꯑꯩ ꯅꯨꯄꯥꯁꯦ ꯑꯃꯒꯤ ꯋꯥꯁꯨ ꯌꯥꯝ ꯀꯃꯥꯏꯅ ꯑꯆꯨꯝꯕꯗꯣ ꯈꯜꯂꯒ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯈꯣꯏ ꯋꯥꯁꯨ ꯆꯨꯝꯃꯗꯤ ꯑꯩ ꯋꯥꯁꯨ ꯆꯨꯝꯃꯗꯤ ꯍꯥꯏꯅ ꯂꯩꯕ ꯃꯤꯅꯦꯕ ꯂꯥꯜꯂꯗꯤ ꯌꯥꯗꯕ ꯃꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯌꯥꯝ ꯄꯥꯝꯖꯩ ꯑꯃꯒꯤ ꯃꯤꯆꯪꯁꯨ ꯆꯪꯗꯕ ꯑꯃꯒꯤ ꯃꯤꯆꯪꯁꯨ ꯆꯪꯗꯕ ꯑꯩꯅ ꯄꯥꯝꯕ ꯑꯗꯨꯅ ꯑꯇꯩ ꯂꯩꯇ꯭ꯔꯕꯣ ꯑꯁ ꯑꯇꯩꯗꯤ ꯑꯩ ꯅꯨꯄꯥꯁꯦ ꯅꯤꯁꯥ ꯀꯩꯝ ꯁꯤꯖꯤꯟꯅꯗꯦꯀꯣ ꯑꯗꯨ ꯐꯥꯎꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯤꯁꯥ ꯆꯥꯗꯕꯩ ꯈꯛꯇꯅꯦ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯥꯏꯅ ꯇꯧꯔ ꯇꯨꯡꯁꯤꯟꯕ ꯉꯝꯅꯤ ꯏꯕꯥꯅꯤꯁꯦ ꯅꯤꯁꯥ ꯑꯃ ꯆꯥꯗꯦꯕ ꯑꯗꯨꯒ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕꯗꯤ ꯉꯝꯗꯦ ꯇꯥꯟꯗꯤ ꯌꯥꯝ ꯇꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯇꯨꯡꯁꯤꯟꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯃꯥꯗꯤ ꯂꯤꯛꯑꯦꯕ ꯑꯩꯗꯤ ꯄꯩꯁꯥ ꯂꯩꯔꯗꯤ ꯆꯥꯅꯤꯡꯕ ꯑꯣꯔ ꯑꯦꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗꯀꯣ ꯑꯗꯨꯝ ꯄꯦꯟꯅ ꯆꯥꯖꯅꯤꯡꯉꯥꯏꯅ ꯍꯣꯠꯅꯩꯌꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯅꯤꯕ ꯈꯨꯗꯤꯡ ꯍꯥꯏꯕ ꯑꯁꯤ ꯅꯨꯄꯥꯁꯦ ꯑꯗꯨꯒꯤ ꯑꯩꯅ ꯁꯥꯎꯕ ꯅꯨꯄꯥꯁꯦ ꯍꯟꯗꯛꯇꯤ ꯄꯩꯁꯥ ꯈꯔ ꯐꯔꯛ ꯇꯥꯔꯦ
hai về lấy đàn mai hai rồi đâu vậy 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 học cái này vậy rồi phải học tin bằng ngầm đâu cũng thôi ai là khăn liền á chung cha ninh là hai đặc bên nè mấy phút lấy thôi rồi anh là bên dưới đầu rồi mấy cái càn đâu điện lên tàu á rồi cho càn nó bài không sao anh mày ăn đó anh một hai cái bao anh là anh thả bên này bao đúng phản bên màu sa mà em cả đúng khát này rồi nè anh là hai ninh bao đây nha mà em buộc tụ mama mặc nghe là khăn là gò mình em buộc là dày là số iman là dày bố hay là khăn đồ ở đây ôn xin là khăn na đỡ đi imung sẽ cay rồi đỡ này khăn bao gò rồi ai phân tạc bao gò mama na phu đi nên dính đi hay vậy mama na phu gì vậy nhầm cả ta nhầm nên dính ở đúng là hay vậy phân xí đó con ima gì đi khôi na hết khôi bù hết khôi na hết tại vòng không đa được đây ima na sen na đây nè nữa ở đâu nè cầu vẫn ngầm mình hay iman qua iman na phu vậy rồi hoi baba khôi du sen na đi nè chấp mình nè đâu khôi na closely wari watai tàu ba ngầm vậy ima khát ta này vậy baba đi hoi baba du sanai any friendly hai ta đây nè khôi na cái nó mà ba mi xí mà lấy biu hay rồi baba đó sát sát là lấy hai bằng ngầm đấy mà rồi đúng không bây giờ xem bà hai được ima và baba rồi nung xí đi nung xí ở đâu baba rồi nung xí mama rồi nung xí anh là cái lum lâu rồi mama lum này bạn mi màu xanh nhỉ mama là hơi lấy đó mà ba đã hai bữa lấy một cái này nè baba nung xí hai bữa tao baba rồi nung xí ipa đã solakani ima đã solakani hai bữa mi đó cái khối nè anh là làm nung xí rồi đó số khác những điều bạn mi là ipa ima cái cầu vậy khăn đầu mi là cầu vậy yam cái lắc sao vậy tại khối ima là mi là ima cái cầu đó ai cho tao cái đó đấy ai tao cái gì nè ima là bị trào vậy gì không nhỉ ai sao bị tai mẹ ai nụ pa na ai bị khăn mama pa ni hiểu thế kata na tra mà mình chơi cũng ấy rồi sắp là mình chơi bạn rồi ai mai pan rồi ai mai pan sắp mình thầm mong chile ai vào hành đã ai để sao biết rồi nghe sao đó anh em cũng sẽ yok là cái này tôi khăn là lấy bằng mình này vậy khăn dây hay sao đấy rồi anh em cũng sẽ quần bay tay này rồi quần bay phẳng đầu đấy rồi ai vào khăn lấy vậy môi na lấy bằng mà khay đi nè ai sao môi apa mà đã đóng chặt chặt bạn rồi môi trên cho không giật được bạn mà mình hay 와서 저기다 곰수 뭐라 하냐 좀 내이제 이거 와서 뭐냐 그저 얼마 전에 사봐 우리 수업방하면서 동자 뭐냐 마사 솔라고란다 수업방함 들어본 마탐도 손 아니 이모 부부 마탐도 손 아니 뭐 진짜 공무시 좀 가자 뭐지 아빠가 룰다 좀 짤짤게는 간제배 이제 파우요. 그래요.
ꯑꯍꯟ ꯂꯩꯔꯤꯈꯩꯗꯤ ꯑꯍꯟꯒꯤ ꯃꯈꯥꯗ ꯂꯩꯗꯧꯅꯤ ꯃꯅꯦꯝꯒ ꯃꯀꯨꯒ ꯃꯅꯦꯝ ꯃꯀꯨꯒꯤ ꯆꯤꯟ ꯈꯨꯝꯕꯤꯒꯅꯨ ꯃꯧꯁꯤꯡ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯣꯏꯅ ꯂꯩꯔꯝꯕ ꯃꯤꯅ ꯐꯠꯇ꯭ꯔꯗꯤ ꯂꯥꯛꯄ ꯃꯤꯁꯨ ꯐꯠꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯌꯥꯝ ꯇꯥꯏꯗꯅ ꯑꯗꯨꯒ ꯂꯩꯔꯝꯕ ꯃꯤꯅ ꯐꯠꯇ꯭ꯔꯁꯨ ꯂꯥꯛꯄ ꯃꯤꯅ ꯆꯨꯝꯊꯣꯛꯄꯤꯔꯗꯤ ꯑꯗꯨꯝ ꯐꯥꯔꯛꯀꯅꯦꯕ ꯂꯩꯔꯝꯕ ꯃꯤꯅ ꯉꯥꯡꯉꯁꯨ ꯂꯥꯛꯄ ꯃꯤ ꯇꯨꯃꯤꯟ ꯂꯩꯖꯧ ꯍꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯐꯠꯇꯕ ꯋꯥꯗ ꯑꯣꯏꯔꯗꯤ ꯇꯨꯃꯤꯟꯅ ꯌꯥꯎꯗ ꯇꯥꯔꯦ ꯑꯐꯕꯗꯗꯤ ꯇꯥꯟꯅꯔꯒ ꯇꯧꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯁꯦꯝꯗꯣꯛꯄ ꯇꯥꯔꯦ ꯑꯗꯨꯒꯤ ꯈꯜꯂꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯐꯩꯌꯦꯕ ꯑꯩꯉꯣꯟꯗ ꯅꯣꯡꯃꯗ ꯊꯤꯅ ꯆꯩꯕ ꯂꯩꯇ꯭ꯔꯦꯕ ꯅꯪ ꯊꯕꯛ ꯇꯧꯕꯗꯣ ꯑꯗꯨ ꯆꯨꯝꯗꯦ ꯑꯗꯨ ꯇꯧꯋꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯋꯥꯔꯛꯄꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯒꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯆꯩꯗꯕꯩ ꯅꯨꯡꯁꯤꯖꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯆꯥꯗꯒꯤ ꯃꯆꯥꯒꯨꯝꯅ ꯑꯗꯨꯝ ꯋꯥꯔꯛꯄꯤꯕꯗꯣ ꯑꯩꯅ ꯍꯩꯇꯕ ꯄꯣꯠ ꯃꯈꯩ ꯃꯥꯅ ꯇꯥꯛꯄꯤ ꯑꯗꯨ ꯇꯧꯋꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯩ ꯏꯅꯦꯝꯄꯣꯛ ꯑꯃ ꯑꯣꯏꯕꯗ ꯑꯩ ꯌꯥꯝ ꯀꯜꯂꯛꯆꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥ ꯏꯇꯣꯝꯇ ꯅꯠꯇꯦ ꯏꯁꯥ ꯏꯇꯣꯝꯇ ꯍꯥꯏꯊꯣꯏꯔꯣ ꯏꯅꯦꯝꯄꯣꯛꯁꯦ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯃꯛꯇꯨꯗ ꯑꯃꯨꯛ ꯑꯩꯅ ꯀꯜꯂꯛꯆꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯃꯥꯒꯤ ꯋꯥꯈꯟꯗꯣ ꯅꯉꯣꯟꯗ ꯑꯩꯅ ꯄꯥꯝꯕꯁꯦ ꯀꯞꯅꯤꯡꯂꯛꯑꯦꯗ ꯅꯨꯡꯁꯤꯃꯟꯗ ꯀꯞꯅꯤꯡꯂꯛꯑꯦꯕ ꯅꯉꯣꯟꯗ ꯑꯩꯅ ꯄꯥꯝꯕꯗ ꯍꯥꯏꯔꯣꯔꯥ ꯑꯩꯅ ꯀꯩꯅꯣ नौंदे ख्वाई पाम रहा पाम ना है पामदबा ना है पामदबा हम ना है पामदबा पामबना लास्ट तक मैं वकन नुंgai ना ai नौंदे पाम दिया ना थबा मसू गाना थबा अतै हाय दबजे हाइदे एग्जांपल ना माजे हुजिपुदी काइना कनो फमद्रेबा फमबा ngamaktravnina ko ju bajana ado mamangdi polang sarba oiro polang sabji da naira leidoini polang si dum sari sayo ko thaba ma da dum leiba tare ado sima phat sima nangonda ina pamje ko daga atai jo atai di leite da atai di adu khtanin pamdo aduga kata leite da ayo na wakan ai sawani khallira ha khande ai sawa sawda bai di khande sawra jengon kai da khande aduge मैम ऐसे ऐना क्वाइ पामना ऐ हन हाई हा क्वाइ न पामना ऐना थबक चथोकपा और नु चथोक कांदा हेक युम थोक्तिङैदा फजन चल्लुको और चादुना चटखिबजे सिमलेन फजन चल्लो सिमजि तत्रे थबक हेक थोक कांदा अयुं nganta चटखिबोइरो नुंदांग थेंग चटखिबोइरो फजन चल्लो हाबजे सुकाउ काउदे मंगोंदा सिमजि ऐ मपु रोइबा ओइना माना याम निंजबदो सिमा याम ऐना पामे अदुगा चाकचा दविदा चटखिबोइरो सिगुमजि माना चाकचारम दे तारे माजो ऐ लाक्सि बाबा मा चाकचा देबा सिने अदुगा याम इमुंग याम खल्ले याम सिमदि ऐ सेंगना हाइदोके थबा मा तौ कांदा इमुंगी हेंग खोइना पुरक्कदबनिना इमुंगी फजना याना बचछि
पैसा तानजे अनमना सिनी अतोप वाकन चोइबा खोटपा तौदे नोमता फिरोन लैदे हैना फिरोन फजबा लैदे हैना साउइबा लैतेबा होय नों फादो फगी फनाइगुमदि तौनै लैदे अदु तौदे हाबुदिको अदुसो याम चोपसल्लुबा लैते हाइतारे ai nupa na lebi de ini bong yam lebi bani ekoi mana ai chan nupi ani lebi do moi phiron leira je aingon thung de ya de ba komu ja lawra so thungani furik lawra so thungani yang si adu phau de maza nupi gumna khalle ba is sak manani lang na de chi yum pang ni ma ga thung ina mayum pangi do phau thung Boleh dana, mah jadi ni, itu ni, ni jangan pergi lawan ni. Nazo ini bong na mama na tu mana tahu lah ni na aku selai baganda, loin thungning ya tar, bapa lagi mama lagi ini itu ni pergi, loin thungning ya tar, selai ramai ni na, wih, aduh. Lera mamina patra so lagwa mina Sendok ya. Sendok ya. Ai gitu lera mami so phare lagwa mi so phare tare. Ya isa itom da thagat chabani. Hoji ingra baba pung manga. Mari makai mari degi awal mikatuan Jack Chana Baba Kotosan Nava Lula Toga Jack Tong in my What a bone to Mayawi, man to Mayawi, do the Namdakandana, a bone tomba. Every book Hanure everyone Makam Nala Doga. Tu min lấy bài này bài trả đấy à? Chúng technically cái nó phải khác à? Trả nên như vậy. Tu min phân bài này chưa? Nhưng làm nan này. Bang. Đây này. Sì ạ. Dạ cũng mới sáng ngầm rồi ạ. Ê sì cha vẫn cha ghen khăn. Nè. Angang rồi đó. Angang hai tay đây rồi kìa. Class. KG 1 to 10 gì đấy. Final exam lối hồng nào đâu rồi con chân nó pi cho hình thế hầu tôi nè exam cái video đấy yên video hai tay chân như thế nghĩ cha hai tay chân hai tay chân nó ta rồi kì all the best final exam với đam ta wish pizza bây giờ na mà quang na thao nó ba hay nè wish pizza sahi amagi pagi ba mayam do test do ada dah sugat dah orang suai ha masih dia mama jo lete baba jo lete hay ai chân atom bilo exam hau doi ne ba monday da aduge ma'am ren da lei ba mi ju macha gi exam horam da de de dum chat piyo akoi jo exam ga hodo ka baba mama yam uninge ba koi na ten na 8 1 2 3 4 5 khatam ko je 7 day di wang khai lai re Pad boarding lại đấy. 2, 3. Ay am Angeleda. Class ka jam. Yam iba ni kana na halam do mangge kami library.
ꯃꯌꯥꯝ ꯅꯨꯃꯤꯠ ꯊꯥꯁꯦ ꯑꯩꯅ ꯎꯕꯗꯤ ꯍꯥꯟꯅ ꯀꯌꯥ ꯍꯪꯒꯦ ꯀꯃꯦꯟ ꯄꯤꯌꯣ ꯃꯥ ꯌꯥꯝ ꯍꯥꯏ ꯃꯥꯅ ꯃꯨꯜꯂꯦꯕ ꯑꯩꯅꯁꯨ ꯌꯥꯗꯦ 이씨 만 떠오르는 나는 4다 뽑아 얘는 3다 뽑아가 나 한 개로 가면 돼. 알아요. 안 가면 winter 상을 보여. 나 마야면 통한 뭐지 하루? 나 시디 크라발래. 아니야 문도 밤다네. 응? 안 잡아. 아래야 문문은 돼요. 그래 한감 나 아두 바이 나이데. 한감은 뿌도 한감은 ям 하와요. 아두는 몇기다. ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯆꯥꯕꯤꯔꯣꯗꯣ ꯍꯥꯏꯌꯣ ꯁꯤꯅ ꯐꯩ ꯆꯥꯛ ꯆꯞ ꯃꯥꯟꯅꯔꯦ ꯀꯩꯅꯣ ꯁꯤꯗꯨ ꯆꯤꯟ ꯆꯥꯕ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯑꯗꯣ ꯃꯌꯥꯝ ꯍꯩ ꯄꯥ ꯁꯥꯗꯅ ꯉꯥꯡꯕꯁꯨ ꯅꯠꯇꯦ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯒꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯅꯆꯥꯅꯤ ꯅꯅꯥꯎꯅꯤ ꯅꯁꯨꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯃꯗꯨ ꯐꯖꯗꯦ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯐꯖꯗꯦ ꯍꯥꯏꯔꯁꯨ ꯁꯨꯝ ꯅꯅꯥꯎꯅꯤ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕꯗ ꯍꯥꯏꯖꯔꯤ ꯅꯪ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯥꯏꯔꯝꯃꯦ ngasi기 비디오시나 matang chahi haurakpada matang chahi matang March April May adwaida June adwaida ma'am sum update tarake ma'am na home tour taw habisu tawjarake ngaibiramo ududi video lesanajina ma'am adugidi ngasidi losalage mathang video da mo ngaiminars bye bye